Jari. Loinan adong gibit jeng magi mamal free oijari. Kudong chaba kaya tana pik thalaba mafam masida. Ngasi maglengsin biu. Adong gimit nungai taba puno magyeng thok biu. Ako pamarol gidama call to biu 9862696914. Amukahana 9862696914. Ngasi maglengsin biro. Yaifabi eye care. Khangabok baja. Bamagtada live talent hanki thorom tabiriba singbu Nirmala Thangjam amadi Monica Ramamanina Kurumjari Live talent han asida sizinajariba mobile number amuktang ningsingjagi 8119071110 amuktang gahana 8119071110 hariba number sida call tawbiraktuna isa isagi haijaba talent uthokpi haina Diamond Radio gi maikaidagi nolungna ningsingjari Monica adudi asigi ahanba caller lokhatnaba tawse Hoy aduga chenim la ngasi si yum jega sen namit oibana ko hoyi ahanbagi caller ahum aduga losilakpada caller ahum da isai sakbagi kudong chaba thamjari haina su tabri bisingi mafamda nolokchari asigi ahanba caller lokhatjage hello ming laifam haibiu Malengwan bi abujam chekondagi malengwan bi abujam isagi haijaba karino thokpigadori base Isai saksage haurasiko dudi Hello Hello Tajari haubiro Hello Hello Network asi yagidabadagi tatkhre Monica Thagachari call tawbiramba amuk try tawbiro haijage mathangi caller da khudong chawa pizari Sizinajariba mobile number 8119071110 amuk tanggana 8119071110 hariba number asida call tawbiraktuna domadongi apamba haijaba talent uthokpiu hello ming laifam haibiu Madam ai tenthadagi juli Julie isagi haijaba kari uthokpigadori Madam isai wena thasarage haurasiko dudi Madam haujarage Shakairi thamoigi leira yingdara nandi nushiba pamuba oh pidrivani kanada thamoyase khakidani
ꯅꯪꯇꯒꯤꯅꯤ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏꯁꯤꯕꯨ ꯂꯧꯖꯔꯣ ꯄꯤꯔꯕꯅꯤ ꯅꯉꯣꯟꯗ ꯉꯥꯛꯁꯤꯒ ꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯖꯨꯂꯤ ꯌꯥꯝꯅ ꯐꯖꯅ ꯏꯁꯩ ꯁꯛꯄꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯖꯨꯂꯤ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯑꯂꯨ ꯁꯣꯛ ꯑꯣꯏꯅ ꯆꯥꯖꯔꯦ ꯍꯣꯏ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯅꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯆꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯨꯝꯕꯤꯒꯧ ꯁꯩꯗꯥ ꯀ꯭ꯂꯕꯇꯒꯤ ꯃꯥꯡꯒꯣꯜ ꯉꯥꯡꯕꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯐ ꯇꯦꯂꯦꯟꯒꯤ ꯊꯧꯔꯝꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯑꯩ ꯏꯁꯩ ꯑꯝꯇ ꯁꯛꯆꯔꯛꯀꯦ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯂꯩꯆꯤꯟꯒꯤ ꯃꯩꯆꯥ ꯅꯣꯡꯅ ꯈꯪꯕꯤꯗꯦ ꯂꯩꯆꯤꯟꯒꯤ ꯃꯩꯆꯥ ꯅꯣꯡꯅ ꯈꯪꯕꯤꯗꯦ ꯊꯃꯣꯏ ꯃꯆꯥ ꯏꯔꯥꯡꯂꯛꯇ ꯈꯪꯕꯤꯗꯦ ꯂꯩꯆꯤꯟꯒꯤ ꯃꯩꯆꯥ ꯉꯥꯏꯔꯛꯄ ꯃꯤꯀꯨꯝ ꯉꯁꯤꯗꯤ ꯂꯥꯛꯂꯤ ꯎꯅꯔꯔꯦꯡꯁꯤ ꯂꯝꯕꯤꯁꯤꯡꯗ ꯂꯥꯞꯂꯦ ꯂꯥꯞꯅ ꯇꯨꯝꯖꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯃꯨꯅꯔꯦ ꯍꯥꯏꯗꯣꯛꯂꯁꯤ ꯉꯝꯗꯔꯦ ꯍꯟꯗꯣꯛꯂꯁꯤ ꯀꯔꯝꯅꯣ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯔꯩꯅꯁꯨ ꯎꯕꯤꯗꯦ ꯉꯥꯏꯔꯛꯄ ꯃꯤꯀꯨꯝ ꯉꯁꯤꯗꯤ ꯂꯥꯛꯂꯤ ꯊꯦꯡꯅꯔꯔꯦ ꯂꯝꯕꯤꯁꯤꯗ ꯂꯥꯞꯂꯦ ꯂꯥꯞꯅ ꯇꯨꯝꯖꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯃꯨꯅꯔꯦ ꯍꯥꯏꯗꯣꯛꯂꯁꯤ ꯉꯝꯗꯔꯦ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯗꯔꯦ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯔꯩꯅꯁꯨ ꯈꯪꯕꯤꯗꯦ ꯊꯃꯣꯏ ꯃꯩꯆꯥ ꯏꯔꯥꯡꯂꯛꯇ ꯎꯕꯤꯗ꯭ꯔꯦ ꯂꯩꯆꯤꯟꯒꯤ ꯃꯩꯆꯥ ꯅꯣꯡꯏꯟꯅ ꯈꯪꯕꯤꯗ꯭ꯔꯦ ꯉꯥꯏꯔꯛꯄ ꯃꯤꯀꯨꯝ ꯉꯁꯤꯗꯤ ꯂꯥꯛꯂꯤ ꯎꯅꯔꯔꯦꯅꯤ ꯂꯝꯕꯤꯁꯤꯗ ꯂꯥꯞꯂꯦ ꯂꯥꯞꯅ ꯇꯨꯝꯖꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯉꯥꯎꯅꯔꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯊꯃꯣꯏꯗ ꯀꯪꯂꯦ ꯅꯤꯡꯆꯥꯅꯔꯦꯅꯤ ꯃꯤꯀꯨꯞꯁꯤꯗ ꯂꯩꯆꯤꯟꯒꯤ ꯃꯩꯆꯥ ꯅꯣꯡꯏꯟꯅ ꯈꯪꯕꯤꯗꯦ ꯅꯣꯡꯏꯟꯅ ꯈꯪꯕꯤꯗꯦ ꯕꯤꯖꯌꯟꯗ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯏꯃꯥꯅ ꯁꯛꯄꯤꯔꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩꯅꯦ ꯃꯣꯅꯤꯀꯥ ꯂꯩꯆꯤꯜꯒꯤ ꯃꯩꯁꯥ ꯅꯣꯡꯂꯤꯛꯅ ꯈꯪꯕꯤꯗꯦ ꯑꯩꯅ ꯃꯇꯦꯛ ꯑꯃꯇꯪ ꯏꯃꯥꯒꯤ ꯃꯇꯧ ꯇꯝꯖꯔꯒ ꯍꯥꯞꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯒ ꯍꯪꯒꯥꯝꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯀꯩꯅꯣ
ꯁꯨꯔꯦ ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯑꯃ ꯉꯧꯋꯦ ꯑꯁ ꯇꯨꯡꯍꯟꯕꯤꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯃꯣꯅꯤꯀꯥ ꯍꯣꯏ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯎꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ Hello, Ming Leifam Haibiu. Hello, good afternoon, madam. Good afternoon, Ming Leifam Haibiu. Sorry. Santa Gariba, Aero Park, coming with Kazi, Santa Kumar, Tokyo. Taram Noksari, Isagi Haizabagari Utok Pigadori. Then, take a PR, bro. Isay Shakpayari. Safety, we say in the country. Hoi, Haubiro. Max, Kaupinu, Sanitaga Kijinabi. Oh, Max, Kaupinu, Sanitaga Kijinabi. Papa Kaupinu, Yunda Labor Solvinu. Papa Kaupinu, Yunda Labor Solvinu. Ina Patatambiu, our Batumba Kautu. Max Upper Kaubinu, Center Chivinabi. Oh, Max Upper Kaubinu, Center Chivinabi. Ipamba Topiu, Japana Topiu. Oh, Ipamba Epiu, Japana Topiu. Social Victim Kaubinu, Pinder Kamba Topiu. Christian Calvinu, the combat to you. Hotter in the dark, to zero. Oh, hot in the dark, to zero. Max Uppa Calvinu, Senator Chivinabiu. Nambi Timba Calvinu, another Ubadi Handiu. Oh, Lambi Timba Topiu, another Ubadi Handiu. They will come back up to you. However, Tumba Kaubi, you, they will come back up to you. Pungalayuda Pandiro, oh Pungalayuda Pandiro. Mark with the Kaubi, can see in the video. Oh, Mark with the Kaubi, Santa see in the video. Oh. Oh, 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 They want people in you. They want people in you. Oh, Mark, it's Calvinu, Senator Chivinabiu. Oh, Mark, it's Calvinu, Senator Chivinabiu. Thank you. Thagachari Marks Upakaubino, Ekogi, COVID-19 message Pibesha, Imakudol Tambiramba. Thagachari Haninga Laitana. Isay asina baby gagan piyagi konjelda Russian moirang team na sereng ba amadi Jiten Kumar na rim serang bising ni yamna adumak phajaba isay ni haijaba tari ko che Thagachari Haninga Laitana Matangi Kolara Kudongsa Bizagi. Hello, Ming Life from Highview. Oh, tenda degi nga sa po minya. Ima Chautom Bikay Matil Chabi Raging Asibu. Wakani khandu nang haudare. Wala wala abam. Kachapa haudare wak bocho kaudare isay ene saktoke. Ima Chautom Bi Hojiki Ahan Bagidi Kudong Sabase Isay mi ahum da tham javane isay se loigre Ima Chautom Bi kari atopa
ꯍꯩꯖꯕ ꯀꯔꯤ ꯂꯩꯔꯤ ꯁꯔꯦꯡꯁꯤꯁꯨ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯆꯣꯠꯂꯛꯀꯦꯀꯣ ꯀꯥꯂꯦꯟ ꯏꯉꯥꯅ ꯀꯜꯂꯤꯉꯩ ꯄꯟꯊꯧ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯔꯝꯃꯤꯗꯣ ꯄꯟꯊꯧ ꯏꯄꯥꯅ ꯁꯣꯜꯂꯕꯗ ꯀꯥꯂꯦꯟ ꯏꯉꯥꯁꯨ ꯁꯣꯜꯂꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯏꯄꯥꯅ ꯀꯣꯏꯅ ꯆꯠ ꯀꯥꯂꯦꯟ ꯏꯉꯥꯅ ꯀꯥꯂꯦꯟ ꯏꯉꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯉꯥꯏꯔꯦꯗꯣ ꯄꯟꯊꯧ ꯏꯄꯥꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯀꯥꯂꯦꯟ ꯏꯉꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯗꯕꯨ ꯇꯦꯛ ꯁꯥꯔꯨꯅꯤ ꯀꯅꯥꯗꯕꯨ ꯑꯣꯏꯅꯔꯨꯅꯤ ꯍꯜꯂꯛꯀꯣ ꯂꯥꯎ ꯄꯟꯊꯧꯋꯣ ꯂꯣꯏꯖꯔꯒꯦꯀꯣ ꯑꯩ ꯉꯁꯤꯒꯤ ꯐꯩꯅꯤꯡꯉꯥꯏ ꯇꯧꯔꯦ ꯌꯥꯀꯝꯒꯤ ꯐꯝꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯁꯩꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯊꯝꯖꯔꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4:40 ꯁꯩꯔꯦꯡ ꯁꯩꯍꯦꯛꯅ ꯊꯝꯖꯔꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯂꯥꯏꯚ ꯇꯦꯂꯦꯟꯒꯤ ꯊꯧꯔꯝꯗ ꯁꯩꯔꯦꯡ ꯊꯤꯕꯤꯔꯛꯇꯅꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯟ ꯑꯣꯡꯕꯤ ꯇꯝꯄꯥꯛꯂꯩꯃꯅꯤ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯑꯩ ꯃꯣꯅꯣꯂꯣꯛ ꯑꯃꯈꯛ ꯇꯧꯖꯔꯛꯀꯦ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯖꯔꯛꯀꯦ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯣꯅꯣꯂꯣꯛꯀꯤ ꯃꯃꯤꯡ ꯃꯤꯍꯥꯠ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯍꯧꯖꯔꯒꯦ ꯍꯥꯏ ꯁꯨꯁꯤꯂꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯤ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ ꯏꯁꯨꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯕꯨꯡ ꯑꯆꯧꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯔꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯏꯕ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯚꯣꯠ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯆꯦꯜꯂꯤꯕ ꯈꯕꯔꯒꯤ ꯆꯦꯐꯣꯡꯗ ꯔꯦꯗꯤꯑꯣꯗ ꯃꯤꯌꯥꯝ ꯄꯨꯟꯕꯤꯒꯅꯨ ꯃꯤꯌꯥꯝ ꯆꯤꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯇꯠꯇꯅ ꯂꯥꯎꯔꯤꯕ ꯀꯔꯝ ꯊꯣꯛꯂꯕ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯆꯥ ꯄꯤꯕ ꯑꯅꯤꯁꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯧꯒ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯗꯨꯕꯣ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯊꯦꯡꯅꯔꯝꯗꯕ꯭ꯔꯥ ꯅꯪꯕꯣ ꯊꯦꯡꯅꯔꯝꯗꯦ ꯏꯃꯥ ꯍꯌꯦꯡꯗꯤ ꯚꯣꯠ ꯍꯥꯏꯗꯣꯛꯂꯒꯅꯤ ꯇꯥꯃꯣ ꯍꯦꯝꯕꯅ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯔꯒꯅꯤ ꯚꯣꯠ ꯃꯁꯤꯡ ꯃꯤꯒꯤ ꯃꯊꯛꯇ ꯍꯦꯜꯂꯒ ꯆꯠꯍꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯒꯦ ꯇꯨꯝꯂꯨꯔꯒꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯧꯒꯗꯕꯅꯤ ꯍꯌꯦꯡꯗꯤ ꯚꯣꯠ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯂꯒꯅꯤ ꯏꯃꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯏꯃꯥꯁꯨ ꯇꯨꯝꯂꯨꯔꯒꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯍꯜꯂꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ ꯇꯣꯝꯕꯤ ꯔꯦꯗꯤꯑꯣꯗꯨ ꯄꯨꯊꯣꯔꯛꯎꯍꯦ ꯄꯨꯡ 8:30 ꯇꯥꯒꯗꯧꯔꯦꯅꯦ ꯉꯁꯤꯗꯤ ꯚꯣꯠ ꯍꯥꯏꯗꯣꯛꯀꯗꯕꯅꯤꯅ ꯄꯨꯊꯣꯔꯛꯎ ꯄꯨꯊꯣꯛꯆꯔꯦ ꯇꯥꯃꯣ ꯑꯩ ꯔꯦꯗꯤꯑꯣ ꯊꯥꯖꯔꯒꯦ ꯀꯥꯁꯄꯥꯅꯤ ꯏꯝꯐꯥꯜ ꯏꯂꯥꯡꯕꯝ ꯃꯤꯃꯣꯅ ꯄꯥꯎ ꯄꯥꯖꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯤꯔꯤ ꯀꯪꯂꯥꯕꯝꯗꯅ ꯃꯍꯥꯛꯀ ꯂꯝꯕꯥ ꯊꯦꯡꯅꯔꯤꯕ ꯁꯃꯨꯔꯥꯏꯔꯥꯛꯄꯝ ꯁꯨꯁꯤꯂꯣꯗꯒꯤ ꯚꯣꯠ ꯃꯁꯤꯡ 3,000 ꯍꯦꯟꯗꯨꯅ ꯀꯥꯔꯦ ꯀꯔꯤ ꯇꯥꯃꯣ ꯍꯦꯝꯕꯅ ꯚꯣꯠ ꯀꯥꯏꯌꯦꯕ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯇꯥꯃꯣ ꯍꯦꯝꯕꯅ ꯚꯣꯠ ꯀꯥꯔꯦ ꯇꯥꯃೋ ꯍꯦꯝꯕꯅ ꯚꯣꯠ ꯀꯥꯔꯦ ꯇꯥꯃꯣ ꯍꯦꯝꯕꯅ ꯚꯣꯠ ꯀꯥꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯩꯕꯨ ꯆꯥꯛꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯥꯃꯣꯅ ꯌꯥꯝꯅ ꯐꯦꯡꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯥꯎꯔꯤꯕꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯃꯣꯁꯨ ꯅꯅꯥꯎꯅ ꯉꯁꯤꯗꯤ ꯍꯥꯠꯄ ꯇꯥꯔꯦ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯅꯕꯨꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯜꯂꯒꯦ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯅꯥꯎ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯚꯣꯠꯀꯤꯗꯃꯛꯇ ꯅꯌꯥꯝꯕꯕꯨ ꯊꯥꯡꯅ ꯊꯤꯜꯂꯕꯀꯣ 이봐, nanaw, imagi nanaw, kari matau kau begini, kari tulay sa mapos kita magta, nayang babutang nagsilabag ko. Naku, mga nayang babuhala ba, imagi nanaw, imagi iba mo sa uba. Lawo, imagi itanong da itabot niya, naku, niya lawo.
ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯄꯥꯕꯨꯡ ꯅꯣꯡꯒꯥꯗ꯭ꯔꯤꯉꯩ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥ ꯃꯃꯤ ꯁꯥꯡꯅ ꯌꯣꯛꯂꯛꯎ, ꯅꯅꯥꯎ ꯅꯆꯥ ꯃꯃꯤ ꯁꯥꯡꯅ ꯌꯣꯛꯂꯛꯎ ꯍꯥꯏꯈꯤꯕꯗꯣ ꯏꯃꯥꯒꯤ ꯃꯅꯤ ꯃꯇꯨꯝ, 이마기 눈치라봐, 이마기 이보고 써봐, 라오, 이마는 쎄는 돈이 라오. 그리노, 마시, 마마, 우리 아기, 이마 맞다다. 다리 뚫려 있어봐, 버티다 맞다. 마신 나나우, 탕을 야나두나 하나 벗고. 마신 나나우, 탕을 야나두나 하나 봐. 못가리바 마하가두디 마하키 상가이누다 웅아이는 라염라가니 웅아이는 라염라가니 하라고 웅아이가 통도 없구나 라염라가니 나시디 오이하우에 아이디 이몽디 미하뿡 아이바도 미하뿡 하이바도 이마기 이보고 써봐 이마디 노래잖아 이마디 노래잖아 이자리 메다마 땅시다 아이디 모노로 ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯝꯄꯥꯛꯂꯩꯃ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯕꯣꯠꯀꯤꯗꯃꯛꯇ ꯈꯟꯅ ꯆꯩꯅꯕ ꯇꯧꯕ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯄꯤꯕꯤꯕ ꯗꯥꯏꯂꯣꯛ ꯑꯃꯈꯛ ꯉꯁꯤꯒꯤ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯪꯉꯕꯣꯛꯇꯒꯤ ꯊꯣꯛꯆꯣꯝ ꯀꯩꯂꯥꯁ ꯍꯛꯆꯥꯡꯁꯤ ꯌꯥꯝꯗꯕ ꯑꯗꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯅꯤꯡꯃꯟꯕꯗ ꯑꯗꯨ ꯉꯁꯥꯏꯗꯤ ꯇꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯉꯁꯤꯒꯤ ꯂꯥꯏꯐ ꯇꯦꯂꯦꯟꯒꯤ ꯊꯧꯔꯝꯗ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯈꯪꯗꯦ ꯑꯝꯇꯪ ꯊꯤꯖꯒꯦ ꯇꯧꯕꯅꯤ ꯈꯣꯟꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯍꯣꯠꯅꯕꯤꯔꯦ ꯑꯗꯣ ꯁꯩꯔꯦꯡ ꯊꯤꯒꯦ ꯍꯥꯏꯕꯤꯕꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯗꯗꯤ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤ ꯀꯛꯊꯠꯆꯈ꯭ꯔꯕꯅꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯨꯡ 4:40 10:40 ꯏꯁꯩꯒꯤ ꯃꯇꯥꯡꯗꯤ ꯌꯥꯔꯕ ꯌꯦꯡꯉꯨ ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯝꯇ ꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯝꯖꯗ꯭ꯔꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯍꯨꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯗꯕꯅꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯍꯩꯖꯕ ꯑꯇꯣꯞꯄ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯌꯨ 이게마 마오 그다지 내기 남고 수고 이런 거 지금 짜야 수 수행한 거 지잖아 하우다 내람네세 그러니까 이 마오 신신에 떠오르세 아코가 떠오르빠가는 소문 맞추냐 그래 아코냐네 이제는 그 하우딩 이거고 가보시 너냐는 천다 너는 이제 아니 이제 너는 이제 떠오르고 가보시 양 캔나리 되나 아코지 너희 우고다네 시부기래 이제 졸라 강제를 거기 이제마 이마 빨리 떠오르고 matanggi challagi nogi khalagi lawagi wakhandu natima akoi hi chatnai se kari ngai hi chatnai se asina haraba ngai hausu khangdaba dagi kanaro khangdaba khoni yawa to nojari ꯊꯥꯒꯠꯆꯔꯤ ꯃꯣꯅꯣꯔꯣꯛ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯤꯇꯪ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯗꯣꯛꯄꯤꯔꯛꯎ ꯏꯀꯣ ꯆꯠꯇꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯦꯗꯤꯑꯣ ꯁꯦꯠꯇ ꯈꯤꯇꯪ ꯃꯅꯤꯡꯂꯣꯝꯗ ꯂꯩ
Saya mau pakai nama phone tu boleh yang kita lagi dah. Hello. Hello. Tajari Ming Lai from Highview. Saya kenapa? Kaking kuliah lekar lagi kau. Nama Chen Ramnon Singh retired teacher ni kau. Ado isagi haizaba kari talent uthok pigadori. Saya kuliah pagi wa perform semua aman yang kuliah semua. Haubirasi ko adudi. Number one dah. Saya macam mana ni lagi minat kau. Ani yang tu nama lagi nama. Nong tawari tay sao lah awak panggil apa. Alu mau proses ani tu kari no sini enak aja. Wang tu kau. Madu kari ni. Kau pun sendiri lagi kau. Mid ani habis cara. Lagi atau apa mana kau. Kamu dah tahu ya bro. Hello. Hello. Atau apa mana kau mau sendiri kau. Hoi. Quay cái dạng một phút anh em phút đấy sao đấy quay cái dạng một phút thì như sinh là tháng nào hôm nào là không có sự ngon gì đâu quay dạng một phút anh em phút đấy cứ phải nói hay là hàng đâu mà dù sinh là tàu quá cùng ngồi hay phải đấy sinh là tàu quá cùng ngồi đi thì anh em tự cái anh em Thagachari. Matangi caller da kudong sabi jage. Sisinajariba mobile number amuk tang ningsing jage 8119071110 hariba number sida call tawbirak tunai shagi haijaba talent uthok piyo haina Diamond Radio gi maikai dagi nolong na ningsing jari matangi caller lokot jage. Hello Ming Lai from Highview. Tajari Ming Lai from Highview. Madam ay phone tong dre keno dagi. Taram noksari radio set tagi kitang laptop piro. Để thế rồi madam. Ado madam ay ki telen hanje madam phone tong uje sukong phang dawai tare ko madam. Ado na telen hanje madam ko ki matam muti tang wala mane do isai matim tang sakar ga. Hello tabi bra. Tazi madam. Isai ko dong sa hose PDP jadribani. Ado Atopa haizaba ichagi talent kari laijari laibiri. Isai je madam telen hal ni madam do telen han tong ya bari mi madam do isai je matam je keno di ore. Tani muti sa ta bai tari isai matam je do madam phone tong bajang wa bani na. Haubiro. Oi do madam madam hoina hai ro wanga koina. Kogi dialog matim tang hau jage dura. Isai je matim tang chingjaram gi madam. Hobiro. Ay pa. Ane mera thangjam. Ngashiri waro biba ya de. Tanja bodi shadre. Ado isai mati amadam kudon tam jage. Ay ko madam. I
यादना बसरे दोस्ती खतो नमी अम्मा ये तो यार बलमी ये दरोई अबू खाली मेरी मददो ताकिन बसवारा बा तेरो नुक्ता पुरलमो खतो नमी Papa Matangira, ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯏꯁꯩꯁꯤ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯃꯣꯅꯤꯀꯥ ꯍꯣꯏ ꯆꯦ ꯑꯩꯈꯣꯏ ꯇꯥꯕꯗꯁꯨ ꯈꯤꯇꯪ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯈꯔ ꯋꯥꯠꯄ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ Hello. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hey, Coaching Kunyai Lakshadagi. ꯃꯣꯅꯤꯀꯥ ꯀꯣꯜ ꯉꯥꯏꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯏꯕꯥꯅꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯧꯔꯁꯤ ꯑꯕꯣ ꯑꯕꯣ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯦ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯅꯤꯗ ꯀꯌꯥꯒꯤ ꯇꯝꯃꯣ ꯍꯥꯏꯅꯣꯅꯦ ꯏꯁꯨ ꯏꯕꯦꯝꯃ ꯇꯣ ꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯅ ꯂꯨꯄꯥ 50ꯒꯤ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯕꯣꯔꯥꯁꯦ ꯑꯂꯨ ꯕꯣꯔꯥꯁꯦ ꯑꯁꯤꯅ ꯂꯨꯄꯥ 30ꯒꯤ ꯄꯤꯕꯤꯔꯣ ꯏꯕꯣ ꯀꯅꯥ ꯆꯥꯗꯣꯏꯅꯣꯅꯦ ꯅꯪꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯦ ꯑꯕꯣ ꯍꯩ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯍꯧꯖꯤꯛꯅꯅꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯖꯥꯠ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯈꯔ ꯇꯃꯛ ꯆꯥꯎ ꯑꯗꯨ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ ꯏꯁꯨ ꯏꯕꯦꯝꯃ ꯍꯪꯉꯣ ꯀꯩꯅꯣ ꯑꯕꯣ ꯍꯟꯗꯛꯁꯤꯕꯨ ꯅꯪꯕꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯤꯕ꯭ꯔꯣ ꯑꯕꯣꯛ ꯑꯁ ꯇꯟꯗꯨꯝ ꯇꯜꯂꯦꯗ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯗꯣ ꯅꯍꯥꯟꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯂꯥꯛꯑꯔꯣꯏ ꯍꯟꯗꯛꯇꯤ ꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗ ꯇꯥꯆꯧꯅꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯅ ꯀꯣꯔꯣꯅꯥ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯕꯗꯨꯅ ꯐꯔꯦꯅꯁꯨ ꯇꯥꯆꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯅꯈ꯭ꯔꯕ ꯑꯕꯣꯛ ꯍꯣꯏꯅꯦ ꯗꯈꯤꯅꯥꯒꯥꯇꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯗꯈꯤꯅꯥꯗ ꯍꯤꯗꯥꯟꯅꯕ ꯑꯃ ꯇꯧꯔꯛꯏꯅꯦ ꯅꯪꯒꯤꯗꯤ ꯗꯈꯤꯅꯥ ꯀꯔꯤ ꯇꯧ ꯍꯥꯏꯈ꯭ꯔꯦ ꯑꯕꯣꯛ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯈꯤꯗꯦꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯗꯈꯤꯅꯥꯒꯤ ꯋꯥ ꯅꯠꯇꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯑꯐꯕ ꯗꯈꯤꯅꯥꯅꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯋꯤ ꯑꯕꯣꯛ ꯌꯥꯝ ꯐꯔꯦ ꯏꯁꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝꯁꯤꯅꯁꯨ ꯀꯟꯗꯅ ꯂꯣꯏꯅ ꯇꯧꯔꯛꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤꯅꯦ ꯐꯒꯗꯕꯅꯤ ꯏꯔꯝꯗꯝꯁꯤ ꯍꯣꯏ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯁꯤꯗꯒꯤ ꯆꯅꯥ ꯑꯉꯧꯕꯁꯦ ꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯍꯥꯞꯄꯛꯀꯦ ꯁꯦ ꯄꯨꯔꯣ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯕꯣꯛ ꯍꯣꯏ ꯂꯥꯛꯎ ꯍꯣꯏ ꯆꯠꯂꯦ ꯀꯅꯥꯅꯣ ꯈꯔ ꯌꯥꯝ ꯄꯨꯔꯛꯎꯀꯣ ꯍꯣꯏ ꯃꯣꯅꯤꯀꯥ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯏꯕꯥꯅꯤꯒꯤꯁꯨ ꯍꯣꯏ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯦ ꯑꯗꯣ ꯀꯣꯂꯔ ꯑꯃ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯇꯥꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯂꯩꯀꯥꯏꯗꯒꯤ ꯅꯤꯉꯣꯝꯕꯝ ꯁꯨꯅꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯩ ꯑꯕꯣꯛ
ꯑꯕꯣꯛꯇꯤ ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯆꯠꯂꯣꯏꯗ꯭ꯔꯣ? ꯍꯧꯕꯤꯔꯣ. ꯑꯁ ꯆꯠꯂꯔꯣꯏ ꯀꯨꯝꯁꯤꯗꯤ ꯆꯠꯂꯔꯣꯏꯅꯦ ꯏꯁꯨꯒ ꯆꯠꯂꯔꯣꯏ ꯑꯕꯣꯛ ꯆꯠꯂꯔꯣꯏ. ꯑꯕꯣꯛ ꯆꯠꯂꯣ ꯀꯩꯅꯣ ꯆꯍꯤꯁꯨ ꯁꯨꯝ ꯌꯥꯝꯁꯜꯂꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ. ꯑꯕꯣꯛꯀꯤ ꯈꯨꯏꯔꯕ ꯃꯥꯏ ꯄꯥꯎꯗꯔ ꯇꯩꯔꯒ ꯅꯁꯨ ꯑꯩꯅ ꯀꯦꯕꯤꯒꯦ ꯐꯖꯅ ꯆꯠꯂꯨ. ꯆꯠꯂꯔꯣꯏ ꯑꯕꯣꯛꯇꯤ ꯆꯠꯂꯔꯣꯏꯀꯣ ꯀꯨꯝꯁꯤꯒꯤ ꯀꯣꯔꯣꯅꯥꯁꯤꯗ ꯆꯍꯤ ꯌꯥꯝꯃꯒꯁꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯝꯅ ꯆꯥꯛꯀꯧꯕ ꯆꯠꯇꯧꯔꯤꯅꯣꯅꯦ ꯆꯠꯂꯔꯣꯏꯀꯣ. ꯑꯕꯣꯛꯅ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯔꯣꯏ. ꯑꯕꯣꯛ ꯆꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯕꯣꯛ ꯆꯠꯂꯣꯕ ꯆꯥꯛꯀꯧꯕ ꯆꯠꯂꯣꯕ ꯃꯥꯃꯅ ꯍꯥꯏꯕ ꯂꯥꯛꯏꯗꯨꯗꯤ. ꯂꯥꯛꯑꯁꯨ ꯑꯕꯣꯛꯇꯤ ꯆꯠꯂꯔꯣꯏꯅꯦ ꯆꯠꯂꯔꯣꯏ ꯂꯥꯛꯑꯔꯣই ꯍꯥꯏꯗꯣꯛꯈ꯭ꯔꯤꯗꯨꯗꯤ. ꯍꯧꯖꯤꯛꯄꯨ ꯃꯍꯤꯛ ꯃꯇꯝꯁꯤꯗ ꯑꯕꯣꯛꯅ ꯆꯠꯂꯒ ꯀꯗꯥꯏꯗ ꯀꯅꯥꯒ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯅꯥꯔꯛꯑꯕꯗꯤ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤ ꯄꯦꯟꯒꯅꯤꯅꯦ ꯏꯁꯨ ꯏꯁꯥꯅ ꯈꯣꯏꯕꯣ. ꯑꯕꯣꯛ ꯆꯠꯍꯧꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕ ꯒꯥꯔꯤ ꯃꯆꯥꯗ ꯅꯁꯨ ꯑꯩꯅ ꯊꯤꯟꯕꯤꯁꯤꯗꯤ. ꯆꯠꯂꯔꯣꯏꯗ ꯑꯕꯣꯛ ꯆꯠꯂꯔꯣꯏ ꯅꯈꯣꯏꯗ ꯁꯤꯗ ꯄꯨꯂꯞꯅ ꯂꯥꯛꯏꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯒ ꯄꯨꯂꯞꯅ ꯆꯥꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ. ꯑꯕꯣꯛ ꯑꯗꯨꯝ ꯀꯨꯝꯁꯤꯒꯤꯗꯤ ꯂꯦꯞꯄꯒꯦꯀꯣ ꯑꯕꯣꯛꯅ. ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯅꯦ. ꯊꯥꯒꯠꯆꯔꯤ ꯐꯖꯔꯕ ꯃꯣꯔꯣꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯣꯏ ꯏꯆꯦ. ꯄꯤꯖꯔꯦ. ꯀꯣꯂꯔꯁꯤꯡꯅ ꯏꯁꯩ ꯁꯛꯄ ꯌꯥꯔꯒꯅꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯋꯥꯋꯥꯏ ꯀꯟꯇꯥꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯃꯨꯕ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ? ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯖꯔꯛꯀꯦ. ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯏꯇꯥꯎ ꯕꯤꯖꯣꯏ ꯑꯩꯈꯣꯏ ꯀꯨꯏꯅ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯂꯥꯛꯑꯣ ꯁꯨꯝ ꯀꯣꯏꯊꯣꯛ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯑꯕꯣꯛꯀꯤ ꯁꯛꯀꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧꯁꯤꯡꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯎ ꯍꯥꯏꯅꯤꯡꯉꯦ. ꯑꯗꯣ ꯑꯕꯣꯛ ꯕꯣꯔꯥ ꯁꯤꯡꯖꯨ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯤꯌꯦ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯏꯕꯨꯡꯉꯣ? ꯑꯕꯣꯛ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯎꯅꯗꯕ ꯀꯨꯏꯗꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯄꯨꯂꯞ ꯎꯅꯔꯣꯗꯦꯅ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦꯕ ꯑꯕꯣꯛ. ꯑꯗꯣ ꯑꯕꯣꯛ ꯄꯀꯧꯔꯥꯁꯨ ꯄꯤꯕꯤꯔꯣ ꯑꯗꯒꯤ ꯆꯅꯥꯁꯨ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯕꯤꯔꯣꯕꯀꯣ ꯑꯕꯣꯛ. ꯑꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯣ ꯑꯕꯣꯛ. ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯑꯕꯣꯛ? ꯑꯣ ꯂꯣꯏꯅ ꯂꯩ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯣꯏ ꯆꯥꯕ ꯉꯝꯒꯗ꯭ꯔꯣ? ꯑꯣ ꯂꯣꯏ ꯆꯥꯔꯒꯦ ꯑꯕꯣꯛ. ꯀꯌꯥꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯕꯣꯛ. ꯈꯖꯤꯛ ꯇꯝꯃꯛꯀꯦ. ꯐꯝꯃꯣ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯣ. ꯈꯦꯔ ꯌꯦꯟꯕꯗꯧꯅ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯣ ꯏꯕꯨꯡꯉꯣ. ꯍꯣꯏ ꯑꯕꯣꯛ ꯅꯨꯡꯉꯥꯏꯖꯔꯦ. ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯥꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯝ. ꯒꯨꯗ ꯑꯐꯇꯔꯅꯨꯟ. ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯍꯤꯌꯥꯡꯂꯝꯗꯒꯤ ꯂꯥꯡꯉꯝ ꯁ꯭ꯌꯥꯃꯣꯅꯤ ꯃꯦꯗꯥꯝ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ? ꯍꯧꯖꯤꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯃꯇꯝ ꯏꯁꯩ ꯁꯛꯄ ꯌꯥꯔꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯍꯣꯏ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯖꯈ꯭ꯔꯦ. ꯄꯤꯖꯗ꯭ꯔꯤꯑꯕ? ꯄꯤꯖꯈ꯭ꯔꯦ. ꯑꯣ ꯑꯗꯨꯗꯤ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯧ ꯇꯝꯖꯔꯒ. ꯍꯧꯕꯤꯔꯣ. ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯩꯕꯨ ꯎꯔꯒ
ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯍꯪꯖꯕꯗꯤ ꯉꯝꯗꯦꯗꯣ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯍꯪꯖꯕꯗꯤ ꯉꯝꯗꯦꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ 하이키노마 낭나 눈시바디 랭자바니 타모이기 노루나 탕키바 난기 공타나 다른바 분시기 ጳ꾸노 살람바 Karamba punsigi paukulu salam ayadanu narambanu kayadanu narambanu ram sasum basanjarge matugina Thagachari yamna fazaraba isai makudol tambiramba yamnasu nambosu thagachari Thagachari haniya leitana mathangi caller da khudong sa bijagi Monica ngasi thoram live talent han asigi hauziki oina aroiba caller laukhotjage matung tarakpa caller laukhotjararoi Hello ming laifam haibiu Hello Tajari ima me mane isani utaram noksari mana ma isai amtang sakjarake Ima busu taram noksari ima kari mathel chabirage ngasi ngasi jangi ma hawai thome Hawai su ahawang mathel amani ado karamba isai no sakpigadori basi imana imana sam diamond nu sijaba isai ne ai sakjadoije hawbiro Nilutiram kanjakirasi Momonino musakirasi Diamond senden tajarubadaji Nilutiram kanjare Momonino nukjare Momo nukjare Yung preda Aju pajak preda Diamond esen Kawangamdana Kawangamdana Kuntiti Kawangamdana Kawangamdana Kuntiti Loijarage ima Thagachari ima mix apun ba isai haiba tare ima gise Hoi taram no thagachari haningai leitana ima ngasigi caller aroiba sore Monica che ngasigi isai se Monica na hana sakpi batare mati matang hoi ado ai isai sakpati haijade adubu mayamgi interest mati amatang di sakjage hoi haurasi Punsida nangga thengnaramdraba khanglam loi nungsiba karino Punsida nangga thengnaramdraba
ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯃꯣꯅꯤꯀꯥꯁꯤ ꯏꯁꯩ ꯍꯩꯇꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯩꯔꯝꯃꯦ ꯉꯁꯤꯗꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯍꯟꯕꯤꯔꯦ ꯃꯣꯅꯤꯀꯥꯅ ꯍꯣꯏ, ꯆꯦ. ꯊꯥꯒꯠꯆꯔꯤ ꯃꯣꯅꯤꯀꯥ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯁꯩꯁꯦ ꯃꯣꯅꯤꯀꯥꯅꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯆꯦ ꯑꯩꯁꯨ ꯍꯥꯏꯖꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯆꯥꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯤꯝꯂꯥꯅ ꯍꯟꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯧꯖꯔꯒꯦ Manglandai na oinarui Akaldai domnok jarui Manglandai na oinarui Wakaldai dom jakjarui Manglandai bang anida Ngauhala nanggi sakdam sina Masirane nungsi bahay bado Masira nungsi bahay bado Oh manglanda ay naoy narui Wakaldai dom jakjarui Nabasu Tawan marak tengali Ing labi thazani na hakti Aina khoi da basu nang tani Aina khoi da basu nang tani Ho manglandai na oy narui Wakaldai dom jakjarui Pamja
ꯁꯨ ꯅꯪꯇꯅꯤ ꯍꯣ ꯃꯪꯂꯥꯟꯗ ꯑꯩꯅ ꯑꯣꯏꯅꯔꯨꯏ ꯋꯥꯈꯜꯗ ꯑꯩꯗꯨꯝ ꯆꯥꯛꯆꯔꯨꯏ ꯃꯪꯂꯥꯟ ꯇꯥꯏꯕ ꯑꯅꯤꯗ ꯅꯥꯜꯂꯕ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯃꯁꯤꯔꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣ ꯃꯪꯂꯥꯟꯗ ꯑꯩꯅ ꯑꯣꯏꯅꯔꯨꯏ ꯋꯥꯈꯜꯗ ꯑꯩꯗꯨꯝ ꯆꯥꯛꯆꯔꯨꯏ ꯑꯣ ꯃꯪꯂꯥꯟꯗ ꯑꯩꯅ ꯑꯣꯏꯅꯔꯨꯏ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯩꯖꯗꯨꯅ ꯁꯛꯆꯕꯗꯤ ꯅꯠꯆꯗꯦ ꯆꯦꯅꯤꯝꯂꯥ ꯑꯣꯟꯊꯣꯛ ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦ ꯑꯩꯗꯤ ꯏꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯥꯁꯦ ꯐꯝꯃꯒ ꯁꯛꯑꯣꯏꯅ ꯈꯜꯂꯨꯔꯦꯀꯣ ꯍꯣꯏ ꯆꯤꯇ꯭ꯔꯥ ꯅꯠꯇꯦ ꯃꯣꯅꯤꯀꯥ ꯇꯤꯡꯀꯨ ꯄꯥꯎꯅꯝ ꯍꯣꯏ ꯁꯩꯁꯛꯄꯤ ꯏꯁꯩꯁꯤꯒꯤ ꯏꯁꯩꯅꯤ ꯑꯩꯅ ꯁꯛꯆꯔꯤꯕꯁꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯃꯅꯤꯀꯥ ꯔꯥꯃꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯁꯤꯡ ꯅꯤꯔꯃꯂꯥ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ ꯐꯪꯕꯤꯔꯒꯅꯤ AV ꯍꯦꯂꯨꯝ ꯍꯥꯎꯁ ꯅꯤꯌꯔ ꯒꯣꯖꯟ ꯀꯝꯄ꯭ꯌꯨꯇꯔ ꯈꯣꯡꯖꯣꯝ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯪꯕꯤꯔꯒꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯥꯏꯇꯦꯝ ꯃꯈꯜ ꯁꯨꯅ ꯐꯤꯒꯦ ꯔꯥꯅꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯋꯥꯡꯈꯩ ꯐꯤ ꯃꯨꯀꯥ ꯁ꯭ꯋꯤꯠ ꯂꯣꯏꯅꯅ ꯗꯤꯁꯀꯥꯎꯟꯁꯨ 10% ꯄꯤꯖꯔꯤ ꯅꯨꯄꯥꯒꯤ ꯃꯨꯀꯥ ꯐꯩꯖꯣꯝ ꯀꯨꯔꯇꯥ ꯂꯦꯡꯌꯥꯟ ꯐꯤꯁꯨ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯗꯦꯕ ꯀꯔꯃ ꯁꯣꯔꯥꯠꯀꯤ ꯑꯥꯏꯇꯦꯝ ꯐꯤ ꯃꯈꯜ